IDP Singna Manipur Sangai Festival Pangthok Haningdri ozama ngarang ase khoi press club ta khoi Maitai United Churchampur Maitai United Committee on Protection of Maitai Victim More amadi Apex Committee of Victim Village na ware laura batungda khoi Sangai Festival ase pangthok piganu haibagi report amsu leire masida mamang leingakna December tha manungda periphery area da leiba IDP Sing masa gi yumda tangkak hom thokna hanjalangani amadi National Highways and Free Movement lehlagani hain laukthokrabasu ngasi fawba thabak onthokpa ngamdana leiri maramaduna leingakna hojik Sangai Festival tawgani hain thorang libasi tawbiganu haibagi wafam ne oza sai matang so zai kari wafam thambini lin pithribi manungda Pitri bilang tu khaiding ngakpa, khaiding ngakpa wari, nanti tu khaiding ngakpa wari, nanti khaiding ngakpa, aku lagi tangkap maya aman ini, nama macam dah India su, aman ini, aku hai lalu iko. Atau India ki manung dah mau khaiding ngakpa, state sengi manung dah mau khaiding ngakpa, state kalau orang Manipur tahu, tu tu kaya orang terkali. Manipur tu iba, aku tahu sengi manung dah, aku lagi khaiding ngakpa, tahu maya aman aku tu miau iko. Saya kesukaan ni lagi ko. IDP sengi isu si, ningon cakap bagi orang hantar ningon cakap bagi IDP sing mami tapi tabel loidri ko chum nei na jeba ko IDP sing gi bagi sentiment IDP sing gi apam ba khalon IDP sing gi leiri thamogi awaba si ekoi tare tara thro sum nei na matung da mamang da Ministry of Home Affairs ko ru matam da governor Manipur lenga ki ba magi report ki matung ina ekoi in mamang gi hanak lebiram ba ko gi chief secretary atare ko chief secretary mamang da lebiram ba chief secretary ma ko gi no sakhi bodo ko gi se Prashant Kumar Singh ko kogi previous haidare ko handaki chief minister ko chief secretary Dr. Punit Kumar ji laktingai mamang gi libiram ba Prashant Kumar Singh na kogi karani assurance pyramid na kogi leriba IDP Singh si honor before handaki laiba 25 ki December ko manunda tam ahum lok thokna ko phase ahum lok thokna koi je koi phase first phase second phase third phase khaido kanda koi December honor before December ko manunda koi yarima khai manunda hadreno ko hona gani haiba ji hai khri hai legre ko adugi asa adugi expectation da IDP ni phana waraga ju o ekoi December thabong da ekoi yum kai yau phangani yum ujo phangani lekai chang phangjarani ekoi hingna ba tongan ekoi life ke ba dum ba khongtha ma la phangani ekoi harau je lei ba adugi matung sida amuk IDP singi leriba koi Chuchampur gi More gi Kangpok gi leriba IDP singi leader sing khara na ekoi kuidana amuk governor unaru ba gi wari koi mamang koi ujagare ba ada governor pira khiba report si nearest and dearest Hongjin me yaw khari hongjin gani taw particular Chuchampur More gi di ko 26 ki March matung da ko 26 ki March ki matung lakal 26 ki March matung khana ji March mu tabi ai na hai adu su March ki matung April na tabi ai patana May tabi hai ban ta ko March ki matung khana ji hai rakhi bagi report ma koi khabar phung u re ba ko ai tara ga di sai area ji da Chuchampur amadi More particular ko Kangpok pidala ri ba du IDP jing je moi si karam tam no han ga ha koi mangla no u phangi dre ko adugi charang na ba lang ba mayam dugi manung dam koi daure koi matung ina ko matung ina koi harok mai ha dare ko koi Manipur si tangai pa ne koi tangai pa ni ma le Manipur si khara adum festival khari yam gal le ko aduna koi mayam dugi marakta mu khwai tagi tang thok pa dugum ba koi ningon chago gi program ngan han da koi loi kari ko ni ko aduna ngarang hangi ningon chago loi ba tam si da kana gumba family sing khara na koi IDP da lari ba ningon singbu koi chak adum ko gi mami khoi dum ui ko chak chamin na ba ko min na ba yam phai ko yam phai apa du khoi phai ai tai pramani ko tabu chak ko min na ga chak chara ma chamin na ka da sagi laiminari ba magi lai ro khna lai ba awa ba dum di ko phangam ga ha dum di question ne ba dum hai tare ko adugi manung du da mu IDP da lai ba imai ben jing khara gi ba kholau da koi ningon chakobi ga nu ko ningon chakobi khudon do koi yum da hanan mi ha ba gi pil khiba report den na mana gate mapan da lepa kan da atai ningon jing normally irang nang da ba mayum me ke le jaba ningon jing na yamna lai rubai na ta ba ko khatan normally khoi chatna bi da shet pa sajari ba adai kompa ma UB hei la phoi pujar kan da ma mo pa gi mayum cha ba umatam da gate lepa kan da khoi IDP singi lai ba ningon jing na gate lepa kan da yengjaba da khoi nungshuk nungang lai ba du gumba nuai ta photos me am khoi u khoi uri dina ko sugumba thamoi gi nuai ta mari me am jing je hai kana go pasha pai ba tawbungam ba khoi kathupungam ba to pa stakeholder mayam na khoi ningon chaw ba si any community khaidana hai tare ko jiti noina chakong ri permani ko adu mayam gi community mayam ko bunabduna amani adu especially IDP sing na ko poto khoi ma gi DRS angam ba sing ko bi du di yam phare ko taw to madumang na moi thamoi je pelen mangama bra ha du madi question ne oi ne ko adu gi nungang ngai marak sidam ko dawre government gi ba decision gi matung ina mo huse mu
ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯩꯁꯦ ꯑꯃꯨꯛ ꯇꯧꯅꯤ ꯍꯥꯏꯒꯠꯂꯛꯏꯅꯦꯕꯀꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯣ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯅꯩꯅꯕ ꯆꯪꯉꯦꯕꯀꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯣ ꯑꯩꯈꯣꯏ ꯁꯉꯥꯏ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯗꯦ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏ ꯐꯪꯉꯤ ꯀꯣ ꯌꯥꯝ ꯑꯇꯥꯡꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯄꯥꯡꯊꯣꯛꯇꯕ ꯃꯇꯝꯗ ꯁꯉꯥꯏꯁꯦ ꯃꯥꯡꯈꯤꯗ꯭ꯔꯥ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯄꯥꯡꯊꯣꯛꯇꯕ ꯃꯇꯝꯗ ꯁꯉꯥꯏꯁꯦ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯃꯨꯠꯂꯣꯏ ꯀꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯟꯗꯛ ꯆꯍꯤ ꯄꯥꯡꯊꯣꯛꯇꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯁꯉꯥꯏꯒꯤ ꯃꯒꯨꯟꯁꯦ ꯍꯟꯊꯒꯗ꯭ꯔꯥ ꯍꯟꯊꯔꯣꯏ ꯂꯩꯔꯤꯅꯤꯀꯣ ꯑꯗꯣ ꯇꯧꯕꯇꯕꯨ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯇꯧꯔꯕꯅꯤ나 ꯐꯦꯁꯇꯤꯚꯦꯜꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯤ ꯇꯧꯗꯣꯔꯤꯕ ꯀꯨꯝꯍꯩꯗꯨꯗꯤ ꯂꯥꯡꯕ ꯅꯨꯡꯉꯥꯏꯕ ꯂꯥꯡꯊꯣꯛꯄ ꯗꯦꯟ ꯚꯤ.ꯑꯥꯏ.ꯄꯤꯁ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨꯗ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯋꯥꯠꯑꯦꯚꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯄꯤꯗꯣꯔꯤꯕ ꯏꯝꯄꯦꯛꯁꯤ ꯀꯩꯅꯣ ꯇꯧꯕꯇꯕꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯨꯒꯤ ꯃꯔꯨꯝꯗ ꯑꯗꯨꯒꯤ ꯄꯥꯡꯊꯣꯛꯇꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯃꯔꯨꯝꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ 60,000 + IDPs ꯃꯌꯥꯝ ꯑꯃ ꯃꯤꯇꯩ ꯃꯄꯤ ꯇꯥꯗꯅ ꯉꯁꯤ ꯀꯣꯏꯆꯦꯟ ꯂꯥꯟꯖꯦꯟꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯎꯕꯤꯕ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯗꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯁ꯭ꯇꯦꯠꯅꯁꯨ ꯀꯩꯗꯧꯒꯦꯕꯨ ꯁ꯭ꯇꯦꯠꯅꯁꯨ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡꯁꯦ ꯅꯦꯝꯃꯦ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯅꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯃꯈꯟ ꯗꯤꯐ꯭ꯔꯦꯟ ꯃꯈꯟꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯦꯟꯅ ꯁꯤꯟꯖꯜꯂꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯁꯤꯅ ꯑꯩꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯅꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯆꯪꯒꯗꯧꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯗꯣ ꯊꯥꯗꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ꯆꯪꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯗꯣ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯨꯗ ꯍꯪꯒꯠꯅ ꯌꯦꯡꯕꯤꯔꯝꯃꯒ ꯍꯟꯗꯛꯀꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯑꯣꯐ IDPꯁꯤꯡ ꯌꯦꯡꯖꯔꯀꯥꯟꯗ ꯃꯗꯨ ꯊꯥꯗꯒꯗꯧꯕ ꯐꯟꯁꯦ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯊꯥꯗꯅꯤ ꯍꯥꯏꯔꯁꯨ ꯂꯥꯛ ꯈꯔ ꯊꯥꯗꯅꯤ ꯍꯥꯏꯔꯁꯨ ꯑꯗꯨꯒꯤ ꯐꯟꯁꯦ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯩꯈꯣꯏ ꯇꯧꯔꯔꯣꯏ ꯇꯧꯒꯗꯧꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯀꯥꯟꯗ IDPꯁꯤꯡ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ IDPꯁꯤꯡꯗ ꯑꯣꯏꯅꯀꯣ ꯃꯣꯏ ꯉꯝꯖꯕ ꯑꯩꯈꯣꯏ ꯈꯨꯗꯣꯜꯄꯣꯠ ꯄꯤꯔꯅꯤ ꯀꯥꯏꯅ ꯂꯩꯉꯥꯛ ꯂꯥꯎꯊꯣꯛꯄꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯍꯦꯟꯅ ꯃꯍꯩ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯂꯩꯅꯤꯀꯣ ꯑꯗꯨꯁꯨ ꯇꯧꯕꯤꯗꯦ ꯑꯉꯝ ꯈꯔꯅ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯈꯔꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯃꯣꯏ ꯆꯥꯎꯕ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕ ꯈꯔꯅ ꯃꯌꯥꯝ ꯆꯥꯛ ꯀꯧꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ IDPꯁꯤꯡꯒꯤꯗꯃꯛꯇ ꯄꯥꯔꯇꯤꯀꯨꯂꯔ ꯄꯦꯀꯦꯖ ꯑꯃ ꯆꯥꯎꯅ ꯀꯥꯏꯊꯣꯛꯄꯤꯗꯅ ꯉꯁꯥꯏ ꯅꯤꯉꯣꯜꯒꯤꯗꯃꯛꯇ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯅꯕ ꯄꯦꯟꯖꯅꯕ ꯃꯣꯏꯗ ꯍꯦꯛꯇ ꯂꯨꯄꯥ 500 ꯄꯤꯕ ꯀꯝꯄꯜ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯃꯗꯨꯅ ꯀꯩꯁꯨ ꯄꯦꯟꯒꯗꯧꯕꯁꯨ ꯂꯩꯇꯦꯕꯀꯣ ꯇꯧꯕꯇꯕꯨ ꯒꯚꯔꯟꯃꯦꯟꯠꯅ IDPꯁꯤꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ IDPꯁꯤꯡꯒꯤꯗꯃꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯨꯝꯅ ꯈꯜꯂꯤꯀꯣ ꯀꯥꯏꯗꯣ ꯈꯟꯕ ꯌꯥꯅꯅꯕ ꯑꯗꯨꯒꯨꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯐꯦꯁꯇꯤꯚꯦꯜꯗꯨꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯖꯔꯦꯗꯅ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯣꯜ ꯔꯤꯂꯤꯖꯟꯁ ꯈꯨꯗꯤꯡꯃꯛ ꯀꯣ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁ ꯈꯨꯗꯤꯡꯃꯛ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯨꯝ ꯅꯤꯉꯣꯜ ꯅꯨꯃꯤꯠ ꯀꯧꯅꯔꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯗꯅ ꯄꯔꯃꯥꯅꯦ ꯅꯨꯡꯁꯤꯅꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯗ ꯄꯥꯔꯇꯤꯀꯨꯂꯔ IDPꯁꯤꯡꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯐꯣꯀꯁ ꯈꯔ ꯄꯤꯕꯤꯔꯀꯥꯟꯗ ꯇꯧꯕꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ IDPꯁꯤꯡꯒꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯄꯥꯎꯗꯝ ꯃꯌꯥꯝ ꯐꯣꯡꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯅꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯗ ꯇꯥꯡꯅ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯁꯉꯥꯏ ꯃꯈꯜꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯥꯕ ꯇꯧꯗꯅ ꯌꯣꯛꯇꯅ ꯂꯩꯀꯥꯏ ꯂꯣꯀꯦꯂꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯃꯗꯨ ꯁꯦꯟꯅꯗꯅ ꯑꯗꯨ ꯈꯨꯟ ꯑꯀꯣꯏꯕꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨꯅ ꯉꯥꯛ ꯁꯦꯟꯗꯅ ꯉꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐꯤꯁꯔꯁꯤꯡ ꯊꯝꯗꯅ ꯁꯦꯟꯅꯗꯅ ꯐꯖꯅ ꯊꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤꯁꯤꯃ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯃꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯉꯥꯏ ꯃꯨꯠꯈꯤꯗꯧꯕꯁꯨ ꯂꯩꯇꯦꯕꯀꯣ ꯇꯧꯕꯇꯕꯨ ꯏꯁꯨ ꯗꯦꯠ ꯃꯗꯨꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯙꯨꯝꯙꯥꯡ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯔꯖꯔꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯉꯤꯕ IDPꯁꯤꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯄꯨꯛꯅꯤꯡꯗꯗꯤ ꯃꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯌꯦꯡꯅꯤꯡꯕ ꯆꯠꯂꯛꯀꯅꯤ ꯀꯣ ꯌꯦꯡꯅꯤꯡꯕ ꯆꯠꯂꯛꯀꯅꯤ ꯑꯗꯨꯗ ꯐꯦꯃꯤꯂꯤꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯇꯤꯀꯦꯠ ꯁꯤꯁꯇꯦꯝ ꯂꯥꯛꯀꯅꯤ ꯃꯤ ꯑꯃꯗ ꯂꯨꯄꯥ ꯆꯥꯝꯃ ꯂꯧꯔꯛꯀꯅꯤ ꯆꯅꯤ ꯂꯧꯔꯛꯀꯅꯤ ꯌꯥꯡꯈꯩ ꯂꯧꯔꯛꯀꯅꯤ ꯑꯗꯣ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯅꯤꯄꯥ ꯃꯌꯥꯝꯗ ꯄꯨꯔ ꯆꯠꯄ ꯃꯇꯝꯗ ꯃꯅꯨꯡ ꯆꯪꯕ ꯃꯇꯝꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣꯝ ꯂꯩꯅꯤꯡꯉꯛꯀꯅꯤ ꯆꯥꯅꯤꯡꯉꯛꯀꯅꯤ ꯊꯛꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯐꯦꯃꯤꯂꯤꯒꯤ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯂꯩꯔꯤꯕ ꯑꯋꯥꯕꯁꯨ ꯑꯩꯈꯣꯏ ꯎꯕꯤꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯏꯁꯨꯁ ꯃꯌꯥꯝꯗꯨꯗꯩꯗ ꯑꯦꯛꯁꯄꯦꯟꯁꯤꯞ ꯃꯌꯥꯝ ꯇꯧꯗꯅ ꯃꯃꯤꯠ ꯃꯄꯤ ꯇꯥꯗꯅ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯗꯨ ꯉꯁꯥꯏꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯏꯃꯥꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯂꯨꯄꯥ 100 ꯄꯤꯌꯨ 200 ꯄꯤꯌꯨ ꯅꯤꯔꯛꯄ ꯗꯦꯟ ꯃꯃꯥ ꯃꯄꯥꯁꯤꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯀꯣ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯆꯩꯊꯦꯡ ꯃꯌꯥꯝꯗꯨ ꯎꯔꯛꯑꯀꯥꯟꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯁꯤꯅꯤꯡꯕ ꯀꯣ ꯁꯤꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯂꯥꯟꯅ ꯈꯟꯕꯒꯤ ꯏꯟꯇꯦꯟꯁꯟ ꯑꯃ ꯑꯩꯈꯣꯏꯗ ꯐꯥꯎꯔꯛꯄ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯅꯣꯔꯃꯦꯜꯂꯤ ꯂꯥꯟ ꯂꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯡꯗ ꯐꯥꯎꯕꯗ ꯉꯁꯤ ꯃꯆꯥ ꯃꯁꯨ ꯑꯃꯅ ꯃꯃꯥꯟꯅꯕꯁꯤꯡ ꯇꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯂꯨꯄꯥ 100 ꯄꯤꯌꯨ 200 ꯄꯤꯌꯨ 300 ꯄꯤꯌꯨ ꯂꯨꯄꯥ 100 ꯚꯦꯂꯨꯁꯦ ꯀꯩꯁꯨ ꯂꯩꯔꯛꯇ꯭ꯔꯕꯅꯦꯕ ꯂꯤꯔꯤꯡꯀꯣ ꯑꯗꯨꯅ ꯐꯦꯃꯤꯂꯤ ꯑꯃꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯂꯥꯟ ꯂꯪꯗꯕ ꯏꯃꯨꯡꯗ ꯐꯥꯎꯗ ꯃꯆꯥ ꯑꯃꯒꯤ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒꯤ ꯑꯄꯦꯟꯕꯗ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯅꯤꯡꯗꯣꯡ ꯄꯣꯝꯅ ꯂꯩꯔꯤꯕ ꯃꯇꯝꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯂꯥꯛꯀꯗꯧꯕ ꯇꯧꯔꯛꯀꯗꯧꯕ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗ IDPꯁꯤꯡꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯡ ꯂꯤꯗꯔꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯈꯜꯂꯛꯀꯗꯧꯕ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯁꯨ ꯈꯔ ꯎꯍꯟꯕꯤꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯊꯥꯗꯒꯗꯧꯕ ꯌꯥꯝꯈ꯭ꯔꯕ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯗꯣ ꯁꯝ ꯇꯪꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ IDPꯁꯤꯡꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯀꯣ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯀꯣ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯀꯩꯗꯧꯕ ꯌꯥꯕ ꯂꯩꯔꯤ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯧꯈ꯭ꯔꯦ
ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯣꯏꯗꯣꯏꯅ ꯀꯣ IDPꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥꯗ ꯀꯩ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯔꯦ ꯈꯜꯂꯤ ꯀꯥꯏꯅ ꯒꯣꯔꯃꯦꯟꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯁꯤꯟꯕꯤꯔꯒꯗꯤ ꯂꯥꯏꯅꯁꯨ ꯌꯥꯅꯤ ꯃꯤꯅꯁꯨ ꯌꯥꯅꯤ ꯂꯤꯔꯤꯟꯀꯣ ꯑꯗꯨꯅ ꯃꯁꯦ ꯁꯤꯅ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯤꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯇꯣꯉꯥꯟꯕ ꯍꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯖꯅꯤꯡꯕ ꯇꯧꯔꯒ ꯉꯁꯥꯏ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯑꯩ ꯄꯩꯁꯥ ꯇꯥꯜꯍꯧꯏ ꯈꯣꯠꯂꯣꯏ ꯈꯟꯕ ꯀꯥꯡꯕꯨ ꯈꯔꯅꯕꯨꯗꯤ ꯉꯁꯥꯏꯒꯤ ꯌꯥꯅꯤꯡꯉꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯗꯨꯅ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯧꯔꯤꯁꯤ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯥꯀꯟꯗ ꯏꯃꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯃꯄꯤ ꯇꯥꯔꯒ ꯃꯌꯨꯝ ꯃꯀꯩ ꯍꯟꯕ ꯉꯝꯗꯗꯅ ꯉꯁꯤ ꯅꯣꯡꯃꯩ ꯆꯔꯥꯛ ꯅꯨꯡꯍꯥꯟꯅ ꯂꯩꯔꯤ ꯍꯥꯏꯕ ꯁꯤꯃꯁꯦ ꯑꯩꯈꯣꯏ ꯈꯪꯐꯝ ꯆꯪꯉꯦꯕ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯔ ꯄꯩꯊꯣꯛꯄꯤꯔ ꯃꯇꯨꯡꯗ ꯂꯩꯕꯤꯔꯤꯕ ꯕ꯭ꯔꯣꯀꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯁꯨ ꯃꯗꯨ ꯀꯨꯞꯅ ꯌꯦꯡꯕ ꯆꯪꯉꯤ ꯂꯩꯔꯤꯕ ꯒꯕꯔꯅꯔꯁꯨ ꯃꯗꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯆꯪꯉꯤ ꯗꯦꯟ ꯑꯃꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯀꯣ ꯇꯧꯒꯗꯧꯕ ꯊꯕꯛꯁꯤꯡꯁꯦ ꯇꯁꯦꯡꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯅꯤꯡꯉꯥꯏ ꯃꯃꯥꯡꯗꯗꯤ ꯀꯣ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯟꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯏꯈꯠꯄꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯦ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯩ